ngasi numida waram phongkiba tongan Manipuri sefhongsing amasum thokiba thawdo wathoksingdagi maruoibe ipausing khongasaraga Manipur top channel gi maikedi gi myamna thamjagi ahanbada Rohit mihatta chennaba miyoi taruk court puthorakpada police ka Muknakhre mama lekanakhre election ga mari leinana mamang sahi gi December 19 gi ahingda thokiba laibak thiba thawdo amada laikhidraba mahairoi Rohit mi siga mari leinana Manipur police na faaduna hauji police custody da remand lauduna lairiba miyoi taruk court puthoka dawre haibadagi nupi singna district and session judge Thawbal court ki gate nam khaiduna court manung da sangnaba honabada police ka sauna Muknakhre thawdo adu da laikhidraba Rohit ki mama wantharaktuna laikanakhre Press na phango pawda ngasi hairokdagi lakpa masing yamlaba nupi singa duna kholaw kya lauduna court manungda sangnaba honabada athingba pirakpadagi khoisaunaraba nupi singa duna court ki gate ta mihatpa miyoi sing dandi piyu mihatpa sing khudakta charge se thagalo mihat piyu miyoi sing thadokpa yaroi haibne singba pendaba kholaw kya su lauki ngeha akan mamongda masing yamlaba nupi singa police personnel singa Muknakhi tala adu da laikhidraba Rohit ki apokpi Isabi wantharapadagi nupi singaduna laikanaba district hospital la Thawbal pukhatki khongjang adura saruk yakhibi moirang them gambini kaubi nupi amana haikibada hairok part 2 maya laikhaidagi laikhidraba Rohit ki apokpa ningthaujam Premchandrabo yamna thina phuraba matungna nungmaina kaptuna solamba aduga masa nupana nungmaina kaptuna hatpiramba ngasiga thana tha anirom pharaba fawbada lengakhi Maikaidigi karigome action amata lokhatpidaba niyam sumna amata tawbidaba si mama ama oina akan mamona kanem tawi mama chamana yamna warawe haki ngasigi numit manganigi manungda miyara sida senariba miyoi singi matakta charge si thangatuna atoba matamgi manungda matik saba dandi pigadabani hairiba miyoi singa si karigumba dandi amata pidaba thadokrabadi makhal makha kyagi miyot minai kya amasa tharakani Matam maduda mama oibi kya su siba sangba khangdana khongjang sangsilakani maduda tholakpa apapataki daita punam laingana pugadabani haki ningsing bayai GAC against the brutal killing of and Rohit na democratic oiba khongjang kya amasu sathaduna laklibani miyara sida CNA haiduna miyoi taruk amasu fagatuna police na matam gi remand lauthaduna lairibani hainasu pausna makhatana su phungdorakli Atopa pawmana masak naiba thabak amata tawkhiba leitri ibobi state asida congress ki matamna paikhatkiba thausil kya maming onthokpa propaganda tawbanatana BJP lenga sina lamdam sida masak naiba thabak amata tawkhiba leiti haina hanagi minister Okram ibobina phongdokhre wapam asinga si uripo kendra da INC gi mireb oiriba nunglepam mahanandagi phiral singkhatpaga loina pangthokiba mikhalga mari leinaba political gueba mifamda saruk yaraduna o ibobina hakibada nunglepam mahanandabu sogatpa uripo kendra gi miyamna athen potkabaga loina thaurammadura saruk yaki phiral singkhatpa aduga mari leina o ibobina BJP na haukiba English singani ga taraga taret ki mikhal mamangda wasakiba kaya ngasi fawba thabak oina pangthokpa ngamdri State asida nongmada sangdaba yadraba postagi mamal BJP gi lengak lakpadagi atia pakna wangakhre kendra asigi miyam BJP gi aranba propaganda na lamjingba ngamroi Congress ki party gi mireb mahanandana mikhala asida sauna mai pakane haki mireb oiriba mahanandana state asida paliba BJP gi sungsinaba lengak maraibak saitharakle kendra asida natana Manipur gi miyam mit mai pangle state asida Congress ki lengak laknaba maku sogotpiu haikenasu pausina makhatana su phungdorakli Makasa tharak poina ngasi state si goiriba COVID-19 update myamna thamjage ngasi goiriba positivity rate si 6.3% lairi aduga apun boina miyoi ani COVID-19 na positive oiba laikhidre miyoi samaga marina COVID-19 ngasi positive oiba thengnaralaga miyoi lising amaga satruka nifugo tare na nauna COVID test tawki ngasi COVID-19 na positive oiba thengnarakhraba miyoi samaga mari asi Bishnupurdagi taraga mari Sandel dagi ani Susampurdagi mari Imphal East dagi kunga mari Imphal West dagi kuntra Kaksing dagi mari Kangpokpi dagi manga Senapati dagi mari Tamenglong dagi ani Thawbal dagi taraga matoi Ukhul dagi mari punna miyoi samaga mari nauno COVID-19 na positive oiba thengnarakalaga hairiba miyoi ni laikhidrabasna Bishnupurdagi miyoi ama amasung Thawbal dagi miyoi ama punna miyoi ni COVID-19 na positive oiba laikhidre hainasu claim tawri makasa tharak poina topa paw manamo aigi politics ti miyoi bigi minungsi humanity da base tawraga tawjabani chief minister union minister sing Manipur da toina lakpada congress na karigi mi pairibano sarda aigi politics ti miyoi bigi minungsi humanity da base tawraga politics tawjabani awana tarakpada mating pangba nungsinaba purakpani
वाफम असी जिरीबम केंद्र बीजेपी की मेरेप ओइरिबा नमैराकपम बुधचंद्र की मिखलग मरी लेना पांथोकपम मिफमदा चीफ मिनिस्टर एन बिरेन फोंदोखिबने माना मखा तारादुना बीजेपी की लेंगा असिदा मियाम इज्जत लेनै हिंगनबा ngamle lamdam asida khundarib phurup sing nungsi chanana hingminarakpa sahi lising ahum gi powari leijaba lamdamni sahi taraga manga gi congress ki lenga matamda thaksi khaksi khangnarakaba miyoi amada ikai khumnadaba lambi da fawba police na hangoi chunghanma kya lehenki amasum sahi manga gi BJP gi lenga lakpadagi ima sing mapuroiba masa sing yumda halaktabagi thongal da yarek tuna leramba thongal da gari makol tabada kinaramba kya sahi manga sidadi lekhidre aduna miyamna nungsibiduna BJP da sakti pibiyo makhatana miyam gi awat apa sing amadi chakot thorang gi thabak sing pekhatnaba jiribam kendra da BJP gi merep oiriba buda sandra da bot pibiyo miyamna makpu sogat piyo haki माना मखा तारदुना हंदकी जेरीबम द बीजेपी की टिकेट मियोई मरीना तानाबदा बुध चंद्रना फंगलबसु माकपु मखोई मरीना सोगत पीबनिना सोइदना माय पाकने हाकी ngasi gi thoromasida assam gi housing amasum urban affairs minister BJP manipur pradesh ki election in charge single Rajya Sabha की MP लेशम सनाजौबा BJP जिरीबम की प्रेसिडेंट केएस हरिदास अमदी मणिपुर फूड एंड इंडस्ट्री की कोऑपरेशन के वाइस चेयरमैन के सर कुमार सिंह सरुक याखी सोहाइदी अमरोमदा थांगमैबन केंद्र दा BJP की मिरेप ओइरिबा जियोतिन वाइखोम की थांगमैबन हिजम लेखाइदा लेबा मसागी युमदा फिराल सिंखतपेगी थौरमदा BJP मणिपुर प्रदेश की प्रेसिडेंट एस सरदाना फोंदोखिबदा कांग्रेस की मतमदा दिल्ली दा सतलगा मिनिस्टर उननबा फंगदना हलखिबदु BJP की लेंगा मतमदरी मणिपुर तोइना लाक्तुना सको थोरांगी थबकसिंग पेखतमिनरी मिनिस्टर सिंह मणिपुर तोइना लाकपदा कांग्रेस न करिगी मी पाइरिबनो हाखि मांगना मखा तारदुना मतममदा दिल्ली की पार्लियामेंट मणिपुर की MP अमदी मणिपुर लेंगा कदाइदा लेबगे खंगलमदबदु हौजिक्ति BJP की लेंगा न लाकपदगी यूनियन मिनिस्टर सिंह तोइना लाक्तुना तथोक तसिन तौदुना लमदमसिगी चौखत थौरांग अमदी अफबा लेंगा अमा लेबगी खुदम मियाम उब फंगने हाखि लोइना फिराल सिंखतपेगी थौरमसिदा जियोतिन वाइखोमना फोंदोखिबदा मांगना थमैबन मियाम की सेवा तौनबा होनरकपदा माय पाकपा ngamdabadu handakti miyamna nungsibiduna miyam gi seba tawba ngambaga kendra sigi chokha thorang kya pekhatpa ngamlagani kendra si sahi ahum mari opposition oina lerakpana chokha thorang gi lambi da sothaduna leiri aduba hojikti miyamna nungsibiduna mai pakpa ngamlabadi chokha thorang gi thabak sing miyam ga tanaraga pekhatkani haiken su pausna su palakli लोइसिलक पोइना तो पपावमना मियाम की इहौ याउदना माय पाखिबा मालेमदा लेते हौमी सरकार पाइबनी चावी सरकार पाइरमबनी चावी अदुबु इलेक्शन की कैंपेन तौबदा वोट फंगनबा प्रोपेगेंडा तौबदा मियामबु नथैदुना थमलंबा हाइबसी लमहुइना तौगनबा असोन पॉलिटिक्स की ब्लंडर गेमनी वोट पोनबगी मरमसुनी मणिपुरना भारत करमना पुनखी मणिपुर की पुवारीदा मलेम की ओइबा इंटरनेशनल ट्रीटी क्या लेरी मलेम की मियामनदी खांगली बोट लेबलिबा नखोइदी मसीबु करिगी नथैदुना वा ngang-thokpa ngamdri board ki khudongchaba launaba lamdam sigi puwaribu yamna hanthaba thakta thamlaga political power painaba tawbiganu haina Federation of Haumi ki president sapamsa yadumnina thadorakpa sirol amada hairi sirol asina makha taraduna Kangleipak Manipurna mayek sengdaba major agreement gi hauna Manipur bu statehood fangnaba nipan subu schedule da chananaba university lingnaba apaspa 1958 laukthonaba Kangladagi Assam Rifles laukthonaba ILP system chananaba schedule tribe state fangnaba issue sing miyamna tawduna lakli miyam gi akanba ihauna statehood fangkhre Mitailon Nipan Subu Sidul Chankre Kangladagi AR Laktokre Loinana Manipur University su Central University to Onkre Manipur ILP system satnare punamaksi matam-matamdugi sarkarda sathakiba akan mamiyamgi saphu singaduna issue singasi mai pakpa haibadu oirapani miyamna sarkar nakhoigi nathakta kholaw thamlaktuna ihokhiba mai pakhankibani haibasi Manipur leiriba political party kudimangna khangjingadabani hairi Sakar pairiba madi paigani haina songthorakliba political party nakoina miyamgi ihau yaudana karamba miyamgi issue sing mai pakankiba yaukrabagi haina su sirolasina su makhatana phongdorakli aduga hojikoina di miyam pau simatang sa lusinjarage amasum pathoksak video sokiba lankiba kya yarog se miyam ngakpi gani matam gi oba maru ebi pau sing su miyam de lepalaitana update pijarake ne su channel sigi mekedi gi su thamjari and thank you